Arambai News Guwahati Manipuri Pao Tabiribasingbu ihan handumakteda Chingangbam Sujitarani Kurumjari Hosing Asigi Samlapa Mariba Pao Sing Lobirase Assam ki Assembly Mikhal Naksilakpagi Roinana Assam Khongchatalariba AICC gi Assam Incharge Jitendra Singh na state asida Congress ki khubakna amukhana palhanaba hotnarakli Pochegi mamal tangbagi mayokta ngasi mangoldoida mahagna luchingduna barricade namkhaiduna Congress ki rally chatnabagi kanna hotnaki adubo leingakna phibam laksinabagi dama Jitendra Singh yauna Congress luchingba kaya ngayaki oina phajinduna thambata Makoigi manungda State Congress President Ripun Bora, MP Pardud Bordoloi amasung Gorob Gogoina chingba luchingba kaya yauki. Assam amadi Mizoram ngamkhaigi wathokta loisinabadi lairadana amana amagi mathakta maral sinabaga loinana angam tanabagi moongda action lokhatnarakle. Assam gi maikeiromdagi economic blockade handoktabagum Mizoram gi maikeidagi so lam khopchinbagi thorang lepa leitri. Lam khopchinbagi lalong asidani Mizoram na ungkhatnaba haugalakpadagi hauna Assam lomda lam kilometer ani lansilaklaga paisinduna leiriba mafam asigi matangda ngarangsu Kasar jila gi dholai gi manung channa ngamkhaida leiba Upper Pinomo School bom pokhahenduna mijo kahenba singna thugaibata natana thugairaba matungda su school asi makhoina paisinduna thamki School asigi headmaster fauba school compound manungda changhankhide Ningsing bayai mamang da so Assam gi school ama mizo kahan basingna bom langsinduna amang atakaya thokhan krabani. Piwa masida All Kasar Karimganj Halakandi Students Association Aksana ngamkhay gi wathogasi matam pumbagi oina santaina nabagi wakat thangalaki baga loinana Assam dagi Mizoram na loksin kiba lam handorok nabagi wafam thangatladuna ngasi pung tarani thoi barakban kauki. Chedagasida Assam gi CM Sarbanan Sonowal na wathogasigi matangda leibagasigi Home Minister Amit Sahagi amukasu mideng singsilakre. Assam gi rajniti da khanghodana Pakistan Jindabad ki wathogamuk lakre. AIUDF ki chief Badruddin Azmal bu airport ta okpa lakpasingna Pakistan Jindabad laubagi video ama thadorakre. AIUDF natraga Azmal ga Pakistan ga kari mari leinabage taseng namak Silchar airport ta asum namak laukibra haibagi wahang amasu thorakli. Masigi matangda Minister Himanta Biswa Sarmanadi case pankre tigatpagi thabak chathari Azmal Jindabad laubagi mahutta Pakistan Jindabad karigidamak lauribano haibasi asengbara natraga sengdabra haibadu tigatlagani hairakre adubo maikai kharadagidi Pakistan Jindabad lauba natte Azistan Jindabad laubani su hainarakli Nakalamaromda video si semjinba video ni hainasu social media da sengdoknarakli Chedagasida Badruddin Azmal gi matangda atopa wathok amasu lakli Babri Masjid thugairaga Ram Mandir sabani triple talak pu phagi tahalle masi lokthokibasina Muslim nupi singda hena cheyetnaba purakre Muslim gi imaichal sing yumdagi naphuda puduna nupi oibagi ijat manghanbagi thong kayasu chathari phiba masida BJP da Muslim singna vote pibagi wadi leite hairakre Asida sunatna Badruddin Azmal na yamnamak chayetnaba rajniti gi oiba adubo humanity da sokadaba wafam ama palladuna yamdrabada assembly mikhal phawbadi Tarun Gogoi hinghaningi mapuda khurumjari haina yamnamak angakpa wangang ama hairakre Asigumlaba Azmal gi wangang asida BJP gi MLA Angur Latana thamoi sokna pendaba phongdorakhibaga loinana Prime Minister Narendra Modi gi scheme singna khwaidagi kana halibasi Muslim nupi singni Muslim mahairoi singni amadi Muslim lairaba singni hairakli Assam da state tanba loiba naidri All Kamtapur Students Union Exunasu tonganba state amagi dabi tawrakre state ani habadi West Bengal amasung Assam gi saruk khara punsilaga tonganba Kamtapur state ama taladuna akanba wakat khongjang changsilakre Kamtapur People's Party United ki mahiroi wing Exuna Jalpaiguri district ta tonganba Kamtapur state ki dabi tawbaga loinana Kamtapuri lonbo Sangvidhan gi 9 suba schedule la chalhanabagi dabi su tawrodana wakat khongjang changsilakre Mathang chahi habadi English singani kunmathoi January amadagi Kamtapuri londa primary education piba haudrabade North Bengal da mapan gi luchingba amata changhaloi haina exugi convener Samres Raina hairakre Matamadugi Atal Bihari Bajpai lengak na semba commission amana English singani marida Kamtapuri bu 9 suba schedule chalhanabagi recommend tawkhrabani hainasu convener asina claim tawrakli
Ima Imoinu Private Limited ki anubam masa loisang ama Guwahati gi Rajgo Rota ngarang organization asigi director Longjam Babasna na hangdokre awang nungpoki oina Guwahati da hangdokliba branch asigi pandamdi mitei singi senmilon hena phagathanbani haina director asina phongdorakhi Manipur ngasi pangthokiba maraki mikhal ingna chikna loisinkhre saitu wangoi wangjing ten tha amasung lilong kendra ayuki pung 8 tagina numidang wairam pung 5 fawba punna mirep 13 gi damak vote thadanakhi lilong wangoi amasung ten tha kendra mirep ahum aduga saitu dana mirep ani habidi BJP amasung Congress ki manungda hakthengna lamba tongnachi Kendra Mari asigi apunba polling station chamaga yankai mapani tobagidi polling station ayambada COVID ki SOP phong na thugaraduna chada marfu hena vote thadanakhi Lilong kendradana chada marfu drama thoi dasmik ahum manga wangoi kendradana chada marfu tare dasmik ahum ama saitu kendradana chada marfu doi dasmik mari aduga wangjing tentha kendradana chada marfu mapan dasmik taruk mapan gi changda vote thadanakhi Ngasigi mikhal asida voter masing khwaidigi yamasina kangpokpi gi saitu kendrani punna voter lising kunthra mapan ga chanipan marfutarani aduga khwaidigi liklebasina wangoi kendrani punna voter lising kuntaret ka chanipan humbudrani Imphal Raj Medicity Hospital da phamung kunmathoi thaba ICU bed mari leiba dedicated COVID ward ama ngasi ayuk hangdokre asumna state asida COVID laichat vaccine na ba hotnabada private hospital sinasu achoba thodang kya lawrakli hospital asida COVID ki phamung yankhai amagasu lakliba December thada hapkatlaba yai hairi Sanamahi lining amasung punchikon khupam thausinkon temsinna salai Punsikon gi Yankai Nipan Suba Foundation Day Observation ga iroinana General Body Meeting amasu ngasi Salaikon Lamsangda pangthokre Professor NG Kangzia Mangangna President oiduna pangthoki ba mifam asida maroi bawarep khara lauki madugi manungda International Religious Conference on Sanamahi Religion pangthokpa amadi kangkhong chairiba Sanamahi lining gi achumba chatna kanglon ama malim gi Sanamahi lining chatpasingda khudol tamba asina chingba warep kya yauki Assam dangasi COVID-19 gi anoba positive case chani gani phunipan phangkibaga loinana apunba confirm case masing lagani ga lising nipan chatruk ka kuntra tere yaukre lising taruk ka chatre yankhai nipan na active oiri ngasi Assam da miyo yani COVID na maram oiduna laikidabaga loinana apunba laikidabagi masing chamapan ga nifu yaukre Tripura dangasi anoba positive case marfu taret phangkibaga loinana apunba confirm case masing lising kuntra ma thoiga chamri kuntra ma thoi yaukre lising amaga chani marfu taruk na active oiri Tripura dangasi sumiyo ani COVID na maram oiduna laikidabaga loinana apunba laikidabagi masing chohumga yankhai humdo yaukre Manipur ngasi anoba positive case chani ga nifu phangkhre masigi manungda chani ga kuntarukti michamne aduga 13 na CAPF ki personnel singni ngasi positive oriba micham chani ga kuntaruk mak travel history laitaba miyoi ngaktane ngasi miyoi ahum amasu COVID na maram oiduna Manipur da laikhidre ngasi laikhidraba singi manungda rims ta layeng lamba chahi marfudra humdoi suraba Imphal West gi ahal amasu yauri Apunba laikidabagi masing chamaga marfudra mari sukre Manipur da COVID-19 gi total confirm case masing lising kun lan khraduna lising kun ga chamaga kunthama thoi yaukre active oriba case masing na lising ahum ga chani kulhumdoi Arunachal Pradesh apunba confirm case masing lising 15 ga chahum kun manga yaukre lising amaga chatruk supna ahum na active oiri laikidabagi masing nifu humdoi ni Meghalaya da apunba confirm case masing lising mapan ga chamapan humbudra mapan ni chamapan ga marfu ma thoina active oiri laikidabagi masing marfudra ma thoini Nagaland da apunba confirm case masing lising mapan ga chahum kun taret ni chamapan ga marfudra taret na active oiri laikidabagi masing nifu manga ni Sikkim da apunba confirm case masing lising mari ga chamaga nifu mari ni chani ga marfu mari na active oiri laikidabagi masing humbudra manga ni amade Mizoram da ngasi anoba positive case nifu ni thoi phangkibaga loinana apunba confirm case masing lising ahum lankhre samna lising ahum supna kuntrani thoi yaukre chonga supna mari na active oiri laikidabagi masing ani ni Amadi India da ngasi goin hojik phawbada apunba COVID-19 gi anoba positive case lising 19 ga chamaga kuntaruk yaukre masta state 19 gi report watli total positive case masing na lakh marfu mari dasmik taret mapan yaukre total active case masing na lakh manga dasmik ama mari yaukre amadi total death na lagamaga lising kun manga chamapan yaukre ngasi goin hojik phawbada miyoi chani ga marfu manga laikidabagi paw lakli Amani Malem da ngasi goina hojik phawbada COVID-19 gi anoba positive case khwaidigi yamna phangba leibak Italy na muk oirakli
ꯑꯅꯤꯁꯨꯕꯗ ꯄꯣꯂꯦꯟꯅꯤ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕꯗ ꯌꯨꯀꯦꯅꯤ ꯇꯞꯅ ꯇꯞꯅ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯗ ꯀꯣꯚꯤꯗꯀꯤ ꯐꯤꯚꯝ ꯁꯥꯊꯤꯔꯛꯂꯤ ꯍꯥꯏꯕ ꯌꯥꯏ ꯑꯃꯗꯤ ꯁꯤꯕꯒꯤ ꯃꯁꯤꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯂꯩꯕꯥꯛ ꯃꯦꯛꯁꯤꯀꯣꯅ ꯑꯣꯏꯔꯤ ꯃꯦꯛꯁꯤꯀꯣꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 552 ꯂꯩꯈꯤꯗ꯭ꯔꯦ ꯑꯅꯤꯁꯨꯕꯗ ꯏꯇꯂꯤ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕꯗ ꯏꯔꯥꯟꯅꯤ ꯑꯃꯦꯔꯤꯀꯥꯗ ꯊꯪꯅ ꯊꯪꯅꯅ ngasi ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯂꯦ ꯑꯅꯧꯕ ꯀꯣꯚꯤꯗꯀꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯌꯥꯝꯅꯃꯛ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤ ꯖꯣꯟ ꯍꯣꯞꯀꯤꯟꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯋꯥꯐꯝ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯄꯨꯡ 18 ꯑꯁꯤꯗ ꯃꯤꯑꯣꯏ 1,19,000 ꯀꯣꯚꯤꯗ ꯅꯥꯈꯤ ꯑꯗꯨꯒ ꯁꯤꯕꯒꯤ ꯃꯁꯤꯡꯅ 1,197 ꯁꯨꯈꯤ ꯋꯥꯏꯠ ꯍꯥꯎꯁꯀꯤ ꯆꯤꯐ ꯑꯣꯐ ꯁ꯭ꯇꯥꯐ ꯃꯥꯔꯛ ꯃꯤꯗꯣꯁꯨ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯃꯥꯂꯦꯝꯗ ꯀꯣꯚꯤꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯂꯤꯕ ꯑꯁꯤ ꯑꯃꯦꯔꯤꯀꯥꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯟꯐꯔꯝ ꯀꯦꯁ ꯃꯤꯂꯤꯌꯟ 9.8 ꯍꯦꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯕꯒꯤ ꯃꯁꯤꯡꯁꯨ 2,250,000 ꯍꯦꯟꯈ꯭ꯔꯕꯅꯤ कोविड की असिगुमलबा तमथिरबा फिबम मरक्सिदा प्रेसिडेंट की मिखलना अमेरिकादा कोविडना अमुक हेना सोकपा हेंगतहनखी प्रेसिडेंट मिखल असिदा डेमोक्रेटिक मिरेप जो बाइडेनना डोनाल्ड ट्रम्पू माइथिबा पीबगी माइकैदा यामनमक नक्सिलकपदगी सोइदना माइ पाकलगनी हाइबगी थाजबा जो बाइडेनना फोंदोखरे डेमोक्रेटिक चैलेंजर असिना प्रेसिडेंट मिखल ngamnanabagi इलेक्टोरल कॉलेज वोट 250 मैजिक मार्क अदुगी यामनमक नकनना 252 फंगबा ngamkhre जॉर्जिया नेवादा पेंसिल्वेनिया अमदी एरिजोना की लानफमसिंगदा बाइडेनना मांगजिल थादुना चटपा ngamखी निमित मंगानी सुजिलकलबनी भोट मसिंग थिरकलिबासी नाकल अमरोमदा हौजिक ओरिबा यूएस प्रेसिडेंट डोनाल्ड ट्रम्प नदी महाक माइथिरगनी हाइबसी हौजिकसु यानिंग्द्री अदुबो हौजिक फावबदी भोट मसिंग थिबा लोइद्रबसु प्रेसिडेंट मिरेप लमजेल असिदा ट्रम्प माइ पाकनी हाइबगी लंबी मांगशिलकली अदुबो निंगथौकाबा नुमित्तगी हौरगा इलेक्शन लो चटनाहनबा अमदी राइटफुल विनर बो प्रेसिडेंट ओहेनबगीदमक कोर्ट केस पानबगी थौरांग तौरगनी हाइनसु हौजिक ओरिबा प्रेसिडेंट डोनाल्ड ट्रम्पना जो बाइडेनदा फोंगना सिंगनरखरे स्पोर्ट्स मिनिस्ट्रीना सेंटर तरुकता खेलो इंडिया सेंटर ऑफ एक्सीलेंस की अयाबा पीख्रे हाइरिबा सेंटर तरुक असि अपग्रेड तौननबगीदमक चलिबा सेनबा चही असिदा लुपा करोड़ 63 हेनबगी सेल्फम अमसु मिनिस्ट्री असिना सैंक्शन तौख्रे लेबाग असिदा लैरिबा ओलंपिक थाकी टैलेंट सिंग सक खंगदोकपगा लोइनना योखननबगी पांदमदा लाग्लिबा चही मरी असिगी मनुंगदसु सेल थुंगी मथेंग मखा ताना पीखिगनी हाइना मिनिस्ट्री असिना हाइखी हाइरिबा सेंटर तरुक अदुदी आसाम की स्टेट स्पोर्ट्स एकेडमी मेघालय की JNS कॉम्प्लेक्स दामन एंड दिउ की न्यू स्पोर्ट्स कॉम्प्लेक्स मध्य प्रदेश की MP स्टेट एकेडमी महाराष्ट्र की श्री शिव छत्रपति स्पोर्ट्स कॉम्प्लेक्स अमदी सिक्किम की पालजोर स्टेडियम ने इंग्लिश सिंगनी को निपान पांगथोकदौरिबा ओलंपिक्स इंडिया मालेमदा टॉप 10 की मनुंगदा चलहनबगीदमक सेंटर्स ऑफ स्पोर्टिंग एक्सलेंस असी लेबाक सिनबथुना हांगदोकपनी हाइनसु यूनियन स्पोर्ट्स मिनिस्टर किरेन रिजिजुना मखाताना फोंदोखी ngasi हज इंग्लिश सिंगनी कुनमाथोई की दमक ऑनलाइन एप्लीकेशन थाबगी थबक हौख्रे कोविड पैंडेमिक तमिदिंग थमलगा हानदगी अहोंग कया थमलिबा थोरांग असिदा लाइफम चटपसिंगी लाइफम अमसुंग लेबगी मतम इंडिया अमदी सऊदी अरेबिया अनिमक्ता चथोक चसिन तौबा लोइनना हक्सेल अमसुंग अतै खुदोंग चाबा कया पीबगी मतांगदा थोरांग कयासु याउरी मुंबईद लेबा हज हाउस ता थौरांग असे लाउथोकलदुना माइनॉरिटी अफेयर्स की यूनियन मिनिस्टर मुख्तार अब्बास नकबीना हज की मतमदा कोविड की नेशनल अमदी इंटरनेशनल प्रोटोकॉल पुनमक ngakna चटकदबनी हाइरदुना हज इंग्लिशिंगनी कुनमाथोई की दमक अप्लाई तौबगी अरोइबा मतमना चलिबा चही हाबदी इंग्लिशिंगनी कुनगी दिसंबर की तांग 13 मियामना ऑनलाइन ऑफलाइन अमदी हज मोबाइल ऐप की खुथांगदा थाबा यागनी हाइरी हज इंग्लिशिंगनी कुनमाथोई असी मथंग चही इंग्लिशिंगनी कुनमाथोई की जून जुलाई दा तागनी नाखल अमरोमदा मेहरम मेल कंपेनियन हाबदी चटमिननबगी नुपा याउदबा हाइबा कैटेगरी की मखादा हज इंग्लिशिंगनी कुनगी एप्लीकेशन थाकिबा नुपी सिंगसो हज इंग्लिशिंगनी कुनमाथोई असिदा चटपा यागनी लोइनना विदाउट मेहरम कैटेगरी की मनुंग चना लैबा नुपी पुनमक लॉटरी सिस्टम दा याउद्रबसु यागनी हाइना मिनिस्टर असिना मखाना पल्ली Arambai News Guwahati Manipuri Pao Sandok Chaba Matang Saloisan Zabagaloina Amukasuhana Kurumjari.